Jiribam Da Chathok Chatshin Touriba Petroleum Amasung Lpg tanker Singdagi Mafam Tarukta NAMDUNA sell LOURE HAINA CM da WAKATKHRE Matamgi matungina piklaba manipur dasu tongan ba national highway singi paring yaushilakuna lambi makhala asigi masing yamkhalaklabasu tasengnamak manipur gi mapandagi state asigi miyamna nungtigi punsida sizinariba tangai fadana changba potlam singdi maruina Imphal Dimapur lambi national highway 2 amasung Imphal Jiribam lambi national highway 37 gi kuthangda tawraklibani Adubu me ahom lising ani kunhumdoidagi mathong khangdana kukizogi mioi kharana mitaide onsiduna tamthiraba lan chatharakpagi khudung chaba lauraduna highway ani asida thindok thijing tawraktuna mahosagumna free movement tawba yaraktabadagi national highway 2 dagina national highway 37 na khudung chaba heli haiduna Imphal Jiribam lambi paringda Imphal dagi Jiribam tanna chatpa ahangba trucksing amasung Jiribam gi Imphal tamna petroleum LPG na chingba yauna Atai potlam pumnamak purakliba truck singbu CRPF ki security convoy na ngak senduna puthok pusin tawraklibani CRPF ki assistant commandant amana commander oiduna semba convoy na national highway kuntraga tareta Chathok Chatshin Touriba ahangba pot haplaba truck sing ngak senduna puthok pusin tawrabasu highway paring asigi tongan ba mafam tarukta Imphal dagi Jiribam da chatkibada amasung Jiribam dagi Imphal da lakpada yamlaba senfam sing NAMDUNA LOURE HAINA Petroleum Amasung Lpg tanker tongan ba association mapan gi president general secretary convener na chingbana khuyek pidura chief minister da aiba cherol ama pisankhre hairi cherol asigi copy sing lenga ki consumer affairs food and public distribution commissioner amasung Imphal da leiba Indian oil officer su pisankhre hairi Cherol asina phongdokhibada wafam sigi manungda kumja lisingani kunhumdoigi medagi thoraklaba association sing asigi petroleum amasung LPG tanker singna Imphal dagi Jiribam fawgi highway da CRPF ki escort convoy na ngak senduna Chathok Chatshin tawrakli khongchat khudingmakta tanker truck chama amasung masigi mathakta yawi madubu CRPF ki convoy na escort tawrabasu Chathok Chatshin tawba khudingdagi aikhoigi tanker truck singdagi looter singna illegal taxing LOURE Ahanbada senfam asi lupa chani khaktamak laurami adubu haujiti lupa lising taret ki mathakta hingalakli association sing asigi transportation gi bill asi oil marketing company sing na pangthokpa tender da yumfa moiduna fix tawbani asigumba sale chatliba asidi transporter sing na puduna lakli association sing gi maike digi namduna sale LOURE haibagi wafam kayarak hana phongdorakrabasu haujiksu leptana chathari haibaga loidana Imphal dagi Jiribam chappada awangkhulda lupa chonga Jiribam dagi Imphal da lakpadana Kambirol da lupa lising ahum chonga nungba da lupa chonga Jiribam parking da lupa lising amaga chani noni da lupa chonga amasung oinamlong da lupa chonga dagi lising manga fabo LOURE hainasu mayek singna palli LOURE senfam asi hengalakani haibagi akiba leire natragana atopa mafam singdasu lawrakani haibagi chingnabasu leire fibam asidi transporter singna puba thangba ngambagi fibam da leitre karigumba petroleum amasung LPG tanker singna makhatana service choko hairagadi NAMDUNA LOURE senfam singasi oil marketing company singna traga manipur lengak na pubiyu haiki Maramasina asigumba makhal extortion looting chatharikliba asigi mayukta mathautaba thabak sing lokhatuna tha asigi kontra fawgi manungda escort convoy gi wahan thok leihanbiu wafam asi thabakta onthok pidrabadi tha asi kontra dagi hauraduna petroleum amasung LPG tanker singa thabak lepagi khongjang changshilakani hainasu phongdorakli ngasi chief minister amasung mari leinaba authority singda aiba cherol asi pisanbada khuyek pikhiba singi manungda All Manipur Petroleum Product Transporters Association, HPCL Dealers Association Manipur, All Manipur Petroleum Product Drivers Association, All Manipur Bharat Petroleum Dealers cum Transporter Association, Nayara Energy Dealers Association Manipur, All Manipur Bulk LPG Transport Association, All Manipur Petroleum Product Drivers Association the Chingbani, Panbayabadi Malomda office oiba All Manipur Petroleum Product Drivers Association gi president amasung general secretary nasu national highway kuntratare ki paringi tonga mabafum tarukta illegal oiba mawongda sale sing NAMDUNA LOURE haibagi wakat ama mamang chahi lisingani kungamanga gi August amada governor chief secretary additional DGP amasung IOC gi official sing dasu pishan kiba laikhrabani